Lakhipur online putok saba January ki tang nipan ningthau ka ba numit ki Khomjinba Pao tabirase ahan bada maroi Pao Prime Minister na Vibrant Gujarat Global Summit tarasuba edition haudok lagani Ima tara nithogi mathakta FIR panbabo jiri maira paibi amadi amobha jiri branch na janingdaba phongdorakli Kasar Singirbon Part 4 da Mitei amasung Mitei Pangal apunbagi mifam ama pangthokre East Timor gi President Jose Ramos Horta Manipur da laktaba yai Annual National General Council gi mifam da saruk yaruba singbu harau tayamna okre amasung National School Games da saruk yaruna bagi tamak Eastern Sonai Thangta Sanaroi Sing Delhi Pangkre Haujik mapungoi Pao tabirasi Pradhanmantri Narendra Modi na hayeng Gandhinagar da mahakna malem gi luchingba singa loinana mifam ama pangthokani amasung malem gi makok thongba corporation singi CEO singawari sanagani hayeng nungtil pung ahum taba matamda Vibrant Gujarat Global Trade Show haudokani tunglam chatki lambi yathokpana summit asigi theme oiri handaki chahi gi summit asida partner oiri balaiba kunthra mari amasung organization taratrugna saruyagani E-mobility, startup, MSME, blue economy, green energy, amasung smart infrastructure haibasina trade show asida mideng changata bahiram oigadori. Ima tara nithogi mathakta FIR panbagi thawongbo jiri maira paibi amadi amobha jiri branch na yaningdaba phongdoragli apunba jiri ba maira paibi AJMP gi ima sing amadi All Manipur Women Voluntary Association Amobha Jiri Branch ki member singna silangduna wakat mifam mangarang nongmaising nimita pangthokre mifam aduda saruk yakhibi AJMP ki president S Susila Devina phongdokhibada sagangda leiba ima maira paibi tarani thogi mathakta Manipur police na FIR panba adubu numida sigi mifamna akan mamongda condemn tawi hairaduna makhoi tarani thogi mathakta paliba FIR kakthatrabadi lenga ki mathakta akan makhongjang changsilagani haina mahakna Kuina ngasi phamjariba mifamachi apunba jiri ba mera paibi amasung All Manipur Women Voluntary Association jiri bam branch ka punna phamina jabani maramdi Manipur da sagang hairiba mafam adudagi ima tarani thoigi mathakta FIR panbabu condemn tawi ko yaningde Maramaduna, FIR do athu matam da kakadabani karigumba kaktaba taragadi akoi punamak FIR panbiu adu akoi punamak phabiu athuba matam da FIR kakpiu aina media gi thongda phongdoksari Ningsing Jabama Jahi khudingi oina leptana pangthoktuna lakpa Kasar Joypur Sibastan Umanglai Irat Thauni kumsi jahi gi oina Irat Thauni Committee gi warep matungina haunabi tawphom thokpa Irat Thauni ta oina anisuba nomaijing January gi tang 13 da pangthokpa haina lepnakre Manipur da thogliba thodok kaya sinamaram oiraga handaki Irat Thorom paksana chawthokna tawraroi subnata gi tawphom thokpa Irat Thauni tamak tawragani haina siba Irat Thauni Committee gi advisor iboton athokpam gi cherol amada phongdoragli cherol asina makha taraduna kanagomana Irat Thorom da lakpada sound amadi mayai kaba potlam yawbiraktanaba amadi Maduna maram oiraga thodok wathok tahidaba thoklabadi madugi daita committee na puba ngamjaroi haina nolukna ningsinglagli Doren Medical Hub Pharma Clinic na sinduna free health camp ama January gi tang 8 ngarang nomaijing numita Palarbon Kasar da pangthokre Free Health Camp asida Dr. Khaidem Gautam Singha amasung Dr. Catherine Devina Analayengki Camp asida blood pressure amadi blood sugar check toba amadi hakchang phana leina bagi matangda doctor na pauta kaya pikhi loina na punna mioi chamaga kunthra marida lemna layengduna hidak langta kaya su yentoki thorom asida Doren Medical Hub Palarbon gi mapu Sagapam Dorendra aduga Sanjit Depnath Bijoy De Jain Tapal Sohan Loskar Biswajyoti Das amadi Ahmad na chingbana health camp asida achauba thodang lobikhe aduga ngasidagi hauduna ningthaukabadagi irai phauba ayuki pung 13 dagi nungtilgi pung 2 phauba layengbasu hauragani hairi
Lakhipur online channel asibu yengbiriba singna paw asibu like amati share tawbiu amati hojik phawba channel asibu subscribe tawbidriba singna subscribe tawbiu. Lakhipur sub district ki manung chanbata Singirbon part 4 Mitei Pangal Khulda Muhammad Jamal Chaudhary na mifam apoiduna Community Coordination Committee Assam gi Haurok Phamsu amatani Imalon so amatani Aikhoi Puna Chatminasi haiba Mitei amasung Mitei Pangal apunbagi awareness program ama ngarang nongmaijing nimita pangthokre Guru Mayim Narahari Sharma CH Nabakumar Muhammad Dema Khan Muhammad Sikandar Taistapam ki Leisang Them Nandababu Lukram Krishna Thaunaujam Ton Singh Sapam Sarat Thokjom Doren Mungsa Singh Asina Chingba Wangang Loisingna Hauziki Matamasida Assam da Mitei amasung Mitei Pangal Pandam amagi makhada punsilasi Chinga Khutka Manarasi haiba wapam phongdoknaki amadi Community Coordination Committee Assam ki President Ningomam Ranjitna Committee asi punungsibiu mateng pangbiu haijaki thorom loisilakpada mifamapu Jamal Chaudhary na jati anigi apunbagi khongjang changsilakpa sida aikhoi khudingmakna sakotpam thogi haibagi wapam phongdoki haina convener Sagapam Nabachandra na paudam lagli. Gujarat Summit 2024 da Sarugyana naba Bharat Lakadoriba Nobel Santigi Mana Fanglaba East Timor gi President Jose Ramos Horta Mahaki January gi tang tara dagi tarani thoi phobagi khungsata Manipur da laktuna Jose Ramos International Center for Peace ki urep uyung tamlaba yai haina Indian climate activist Lisipriya Kangujamna mahaki social media X da phongdorakli. Haukiba December ki tang kunipan dagi kuntra phawba All India State Government Employees Federation AISGEF na Sinduna Kolkata gi Salt Lake da pangthokiba Annual National General Council gi mifamda saruk yaruba Manipur Government Service Federation Jiribam Branch MGSF ki advisor Chingakham Dhirendra advisor Sanasam Lalmani member Thongnaujam Ibopisak amadi member Sukumar Chandabu Manipur Government Service Federation Jiribam na haraute amna okre loinana MGSF Jiribam branch ki advisor oiriba Chingakham Dhirendra bo All India State Government Employees Federation AISGEF ki executive member oina hapkipa bo MGSF Jiribam branch na harauba phongdorakli. Kasturba Girls High School da ngarang chamna pangthokiba mifam masida Saroja Singha President MGSF Jiribam branch na mifam apoiki India gi mifam kaya da hojik all pension scheme chatnaba hokre masi chanadriba state singda chanaba haunanaba kanna honaba haure haiba wafam thamki. Delhi gi Satrasal Stadium da January gi tara mathoi da gi tara turuk phawa pangthokadaba humbutaret suba National School Games 2023-24 da saruk yarunaba gi damak Eastern Sonai Thangta Association Mongolpur gi sanaroi sing Delhi gi damak khongsan khre khongchada sida kasar dagi Assam team gi coach oina Moirangthem Bisanta Khomdram Dijendra amadi nupi gi coach oina Kiranmala Singh yauki Eastern Thangta Association Mongolpur gi sanaroi taruk adudi M Chinglemba S Subhas S Bibhas Binit Sharma Antush Singha M Tombichanu amadi H Suniani Khongchadadu Loop ki President Thokjom Deben amadi Secretary Haurongbam Biswajitna lamthaki. Nungairaba pau khu tang chikpa nerve ki anaba khwang yanglin gi anaba brain amadi BP stroke oruba singi anaba kayabo digital clinical magnetology scanning therapy na layeng ba yahale layeng asina hidak amata yaudana haksangi cell amadi vital organ singbu mathau ningthina pangthok handuna I tongtha leiramba amot pasing sengdok pangamali amasung kidney liver heart amadi brain gi mapangal kankat handuna haksang phana thambang amali magnetology scanning therapy asigi kanaba lobiu nasimak lengsin birago energy healing center first floor smile market central road silchar 1 Nongmaijing natabada numit khudingi ayuki pung 13 dagi nungthilgi pung 1 phawba layeng seri chief consultant Dr. M. Santikumar Singha, Lifestyle Medicine Consultant, Harvard School of Medicine, USA Certified, Mobile number 9435070286. Aigi iming kabok lay kauri, ay turu badagi, haksang yakhang na dana, satpangam dana, adu sargi klinik ay badagi, ay khare haji satpangam.
ai Lakhipur khuman gini lesumang gini aju hana ai chatpa ngamamde ajikti doctor Shanti da jengwadagi phadana chatpa ngame Pragyan Coaching Center Guwahati na nungai raba pao ama pudana lakchari APSC prelims amadi mains loinana NEET amadi JEE gi regular amadi foundation course amadi government gi grade 3 parikha gi damak class haudokchare loinana January tha sigi ahan bachayul dagi TET exam gi damak English current affairs maths na chingba subject singi class hauragani Dr. Dayanand Pathak na chairperson oiriba coaching center asida retired DC Thaneshwar Malakar amadi Dr. Jogan Chandra Kolita Dean of Science Guwahati University na chingba akhanna boja singna center asigi advisor oibiri ngasimak lengsin birago Pragyan Coaching Center Kahilipara Guwahati 19 Akupo marol gi damak center asigi director Dr. Maitanjam Gopal Singha gi mobile number 8638279302 natraga 6900137192 number asida pau phone biragu natraga center asigi website pragyancoachingcenter.com website asida changbiragu Aroibeda maroiba pau amukhanna Prime Minister na Vibrant Gujarat Global Summit Tarasube edition haudoklagani Ima taranithogi mathakta FIR panbabu Jiri Maira Paibi amadi Amobha Jiri branch na janingdaba phongdorakli Kasar Singirbon part 4 da mitei amasung mitei pangal apunbagi mifam ama pangthokre East Timor gi President Jose Ramos Horta Manipur da laktaba yai Annual National General Council gi mifam da saruk yaruba singbu haraukte amna okre amasung National School Games ta saruk yaruna bagi damak Eastern Sonai Thangta Sanaroi Singh Delhi Pankre Lakhipur online YouTube channel gi pau sandok chaba ngasigi oinadi matang asida loijare